Lanai firm singna group C amadi D ki thabak lawbu matamda chad chama Karnataka macha ngakta lawnaba Karnataka ki Chief Minister Siddaramaya na luchingba lenga ki cabinet mifam na warep lawkhre. Chief Minister Siddaramaya na mahaki social media X account ta phongdorok ki matungina kannari singi damak lanai firm singda group C amadi D ki thabak lawbu da sungsoi soidina chad chama laigada bani haiba bill ladu ngarang pham ki ba state cabinet na ayaba pikre. State asida palibalay nga kasi pro Canada government ni haraduna management nag ga mari lena ba thabak lawba chada yankay aduga non management position ga mari lena ba thabak lawba matamda chada humdra mga Canada singi damak khaglagani hari Masigaloy na Karnataka State Employment of Local Candidates in the Industries, Factories and Other Establishment Bill 2024 haying State Assembly da puthoglagan hari bill asigi matung ina thabak lawu matamda candidate adu Karnataka da pokpagaloy na chahi taramanga gi mamangdagi state asida ledak oigadabani loyna Canada lol ningthina iba madi paba ngamgadabani haibana chingba chatna kanglon kaya piri Karigumba thabak lawbu matamda local masing suna laktaba matamda thabak lawriba firm aduna rules ta komthok komsin khara tawba yagani hari adumang management ga mari leina thabak lawbada chada kunmanga dagi taba yaroi aduga non management gi matang da so chada yankhai dagi hanthaba yaroi haina bill adu da yauri hari